Kuki militantsingna Chandelda village chief ama Hatnaba Hotnaramle mahaki loinabina faraga pukre. Ngarang March 18 gi numidang waramda Kuki khulai paibasingna Chandel district ki manung chanba Ravalan village ki chief puna Hatnaba Hotnaramle aduga mahaki loinabina faraga pukre. Thawong adu anal Renruwan tangbi Chakpi Karong branch na akan mamongda kandem tawi hari pau sina makata na haribana afaba makal gi kusukulai paiba Kuki militant chingna ba miyoy mga romna ngarang numidang waram Ravalon village ki chief sungpi ngaram rumbu Hatnaba honakibani khulai paiba miyoy sing aduna ngarang numidang pung 8 lom taba matamda village chief asigi mayumda changlaki matam aduda mahaki loinabi adusu imungda lay Kuki khulai sing aduna village chief asigi imungda namduna changsinaba honarakiba aduda village chief ngaramlong na madubu thingduna mahaki imung manungbu asoyangam thokhandana bahonaki matam aduda Kuki khulai paiba sing aduna nongmai kapsilakibani Thawong adu chief asigi punsida hatke haiba ama yauna atabna chathakibani thawdo adugi matung tarakpada Kuki khulai paibasing aduna village chief asigi loinabi adu pharaga mapanda ngaiduna leiriba gari amada haplaga pukhibani adubu thawdo adu imung manung amasung khunja singna koirau launa rakpadagi Kuki khulai paibasing adu sajik tampak lomna chenki Kuki khulai paibasing na village chief asida chatharakiba attack asi state asida hena khudong thiningai oiba amasung yamna thamoi sokningai oiba ungkhatnaba fibam ama leiringai marak asidani Kuki militant sing na village chief pu Hatnaba Hotnaramkiba amasung mahaki loina bina faduna pukhiba asina mafam aduda santi amasung nungsi chanana laiminariba aduda chauna akiba pibani Kuki militant sing asiguma thawong asi loop asina akan mamawongda kandem tawi maram aduna sarkar gi maikaidagi Kuki militant sing na fakraba village chief ki loinabi adu khudakta rescue tawgadabani thawdo aduda chenari basing faduna transparent oiba mawongda investigation chathagadabani loinana asiguma thawong asi makhatana chawthoraktana ba mari lainaba authority singna honagadabani amasung justice purakadabani hairi Kuki militant singna ukrul gi sina kaithal naga village talanda kre sarkar gi thawongi mayokta march 18 dalitanda protest rally pangthokadawri Ukrul district ta Kuki amasung tangkhulani gi marakta ungkhatnabagi chang asi leptana hengalakli ngarang nungthilsu Kuki militant singna ukrul gi sina kaithal naga village ta RPG yauna afaba makhal gi nongmai sing sizinaduna akan mamongda landakre adumakpu thawdo aduda kana amatadi aso open yaukide marak sida tangkhul nagalong na sarkar na region aduda santi purakna bahonabagi mahutta karimata thausadana leire haina yaningda ba fongdoktuna march 18 dalitanda protest rally chalagani haina lauthokre Sina Kaithel Naga village ta Kuki khulai paibasing na attack tawkhiba thawdo adugi matangda Sina Kaithel village authority gi maikaidagi fongdokhibada ngarang nungthil pung 3 lom tabada Kuki militant sing na khuladuda namfoda changsilakpadagi nakalani gi marakta ungkhatnaba adu thokhibani Kuki militant sing na khul aduda toina attack tawbagi thawong sing chathai ngarang nungthil pung 3 lom tabadagi khul aduda RPG yauna afaba makhal gi khulai sing sizinaduna attack chatharaba matung numidang pung 9 lom tabadagi nongalamdai pung 3 ga makhai taba fawba attack chatharaki ngasi su pung 3 minute 15 rom tabadagi pung 8 ga makhai fawba nongmai kapsin bagi thawong chatharaki adubu hojik makhata na irang adu chawthorakpagi mamidi ude thajaba yaba pawgi source amagi matung inadi kangpokpi amasung cycle da leiriba Kuki militant sing area aduda changsilakre haidi Sina Kaithel khulda khudthongna bagi thawdo adugi matangda police ki pawna hairibana afaba makhal gi khulai sing paiba Kuki militant sing aduna Sirakong Naga khulda namduna changsinaba honarakpadagi attack adu chatharakibani thawdo aduda Naga volunteer singna athing mapina bahonabada nakalani gi marakta minute 10 rom nongmai kapnaki madugi matung tarakpada Kuki militant sing aduna nungthil pung 5 rom tarakpada Sina Kaithel Naga village gi manak nang leiba lungtar hill degi nongmai kapthorakibani hariba jaga ani asi litan police station gi manung chana leiba jaga ni makhata na mongket chepu village ta su nakalani na nongmai kapna bagi thawdok thoki Nakalani na nongmai kamna baduda automatic weapon sing amasung single barrel sing sizinaramba yai haina police na chingnari adabu chapchana karamba khulai sizinnabagi haibadudi chapchana confirm tawdri thawdo aduda nakalani maki oina so open yaubagi pawdi fangdri district asigi tongan ba mafam kayada toina khuthongnabagi thawdok thokpa aduna security force sing mikupna hom sing na leiri hairi ngai hak leitena Kuki amasung Naga anigi marakta khuthongnariba Sina Kaithel asi Ukrul district ki manung chanba Tangkhul Naga village amani hariba khul asi Kangpokpi district kalona badanatana masigi akoibada Kuki khul kaya amasu leiri haukiba matam khara asida hariba mafam asi Tangkhul Naga amasung Kuki anigi marakta khwaidagi hena ungkhanaba conflict zone ama oire area aduda Kuki militant group singi tongan ba camp kaya amasu leiri Sijang village ki Sinai camp yauna ti gamnom camp asigi mathakta Chingfei village amasung Songnung village ta unauthorized oiba Kuki gi camp kaya amasu leiri Leftland Tingpibung road asi Sina Kaithel gi lungtar mountain range asi fawduna chatpa oibana nakal
Anigi marakta ngaihak laitana khutthongnabagi achouba maram amasu oiri amaromda thawai kuki khulda thokhiba thawdoka mari lainana kuki CSO singna March 10 dagi hauna Imphal Ukhrul lambida chathariba matam kaktaba total shutdown asigi matangda tangkhul nagalungi maikai digi tha asigi 19 da Manipur sarkar da ultimatum piduna lambi asi hangdoknaba khangankhrabasu karigumba makhal amatagi positive response amata piraktababu sarkar gi thawongbu yamna kana yaningdaba phongdokli loinena sarkar gi thawong asigi mayokta tha asigi kungama thoida protest rally chetkani hairi tangkhul nagalong maikai dagi makhata na phongdokli bana lambi asi hangdoknaba sarkar na pikhiba matam adu loire sarkar gi maikai dagi civilian citizens singi safety amasung lairiba phibam sing asi ko hannaba kari karama thodang sing pangthokli bage haina hangluduna tangkhul naga sing asi makhoi gi maramda tambangamdaba phibam ama mayoknabada natana makhoi gi punsi safe oidre sarkar gi asiguma thawong asi yabangamloi makhoina makhoigi maramda maningtamna chatpa ngamdre hariba thawong asi lengak sasan gi chauna asoibada natana miyam gi hak amasung dignity bu ikaiba pibani sarkar gi asiguma thawsadaba thawong sing asigi mayokta miyam amatoina punsinnaduna kholaw lawba matam oire asigumba luraba matam asida tumina leishinbana miyam gi right amasung security asi hena mangtharakpagi maram oigani maram aduna March 18 da litana chatkadawriba mass democratic procession asida civil group sing community leaders sing amasung miyam nampung fana saruk yabiu akhoina tuson manson na kaidongai dasu leiroidabani aikhoigi marakta khenaba leiroidabani injustice ki oiba thawong sing aikhoina yabangamloi naga sing safety dignity amasung right ki damakta kaidongai dasu negotiate tawroi karigumba sarkar gi maikai digi leiriba phibam asi lakshin bangamdrabadi aikhoi isana chapchana mayoknaragani hairi Menglongda nongmai kamna kre ngasi upung nipan nga makhairom tabada Tamenglong district ki Tausem police station gi manung chanba NH 37 Imphal Jirubam lambi gi sarukta laiba New Kaifundai da Jadu F amadi Asian IM ani gi marakta akan mamongda nongmai kamna kre nakalani gi marakta nongmai kamna khibagi thawdo aduna maram oiraga manak nakpada lairiba khunja sing aki tujungba fawbadagi safagadaba mafam sing da lanjena ki thawdo aduda nakalani maki oina kaya yamna asopan yauna khrabagi haibadudi press na phangmangamdri CM na chair lauduna new civil secretariat high level security meeting phangthokre state asigi hojik oiriba law and order gi fibam asiga mari lainana ngasi chief minister Yumnam Khemcha na mantri pukri da laiba new civil secretariat ahanba oina high level security meeting phangthokre hariba mifam aduda Manipur sarkar gi chief secretary Punit Kumar Goyal Manipur police ki DGP Rajiv amasung security advisor Kuldip Singh su yaukhi hairi mifam aduga mari lainana chief minister Y Khemcha na mahaki extra thagalakhiba warol amada haribadi ngasi pangthokhiba high level security meeting aduda state asida santi tangdu laitaba amasung chawkhat thawrangi thabak sing hena mapung fana thuba matamda paikhatpa ngamnabagi matangda ahenba mieng thamduna state asigi administration amasung governors ki oiba thabak thoram singi matangda yamna kupna khanaki loinena lairiba sarkar asina miyam prajagi yaifana thabak thoram sing paikhatpa yauna dai chalaiba government ama oina puna thabak paikhatminabagi firef adu hena chachilhanki hari maraksida security force na state asida santi thamnaba lokholakpa thawrangi manung chana Indo Myanmar border gi Chandel district ki Moltam village cha chathakiba operation da AK-47 rifle ama magazine ani 9mm gi CMG ama magazine ama grenade detonator ani Tongan ba magazine ani grenade nongmai maru chamaga marfu taraga mari ba feng radio set ama amasung USB charger ama fagale hari official singi maikai digi makata na hari bana chingi district sing da khulai puthok pusin tawba cross border trafficking amasung insurgent element sing regrouping tawbagi thawong sing asina security da hena nungang ningai oiba phibam ama mayok na hale hari maraksida Manipur police na ngarang mantri pukri dagi UPP gi cadre ama fari mamingna chungkham kiran maitai Elias Lepsen ba kun humdoi kawi Imphal West ki Pasoi police station gi manung chanba khumong mai lekai dagi ni hari amlang hupi chothe khulda chothe kabui maring amasung mitai puna sajibu nongma pan bachairau ba pangthok minakre Lining thau Sanamahi Temple Board ki miging makada lamdam asida khundariba yellow furup sing amato oina punsinnabagi pandam na nauna semkhiba yellow sajibu kumhau lupna anirak subo oina ngarang Bisnupur district ki manung chana lairiba lamlang hupi chothe khul lamangdong da Sanamahi lining bu maherol dagi chena thagon aduna ngasi fawba ira thawni tawduna lakliba chothe yellow furup ki su chahi hawa numit pu furup asina tingkum kathan kumron kumai haiduna kabui maring amasung maitai singapun na khusam naduna sajibu nongma pan bachairau bagi thorom pangthok minakre thorom adu yellow sajibu kumhau lup ki chairman Kamson gangmumai kabui chothe khulgi ningthau amadi lup asegi vice chairman TH Jatra lining thau Sanamahi Temple Board ki vice chairman Bidapati Sanjam member secretary Sivada Taluwang Sanamahi Loisangi Thawgaloi Singh Kabui amasung maring furup ki luchingba sing miyoi kayana saruk yaduna
नाट की फिजोल सिंह सेतुना हौदोखी ngarang lamlang hupi chothe khulda chothe youth voluntary organization na sinduna yellow kumhoba festival pangthokiba aduda nunggi oiba warol amasung lakliba yellow furup singda taramna ukpagi warol da yellow furup sing chothe kabui amasung maring punna famina duna sajibu nongma panba kumhoba kumhaida saruk yaba lakpasing ubada pukningda yamna nungsiba phawi furup singi yum singda changludrabasu masina ekhoi furup singda achoba lambi ama punna chaminabagi tanja lakle ekhoina kanasu Sanamahi latli haiba amaga khangnaramde adubu thijillubada ngasidi chothe furupsu sanamahi latuna maihawrodagi leiramde kabui amasung maring furup singsu mausadagi sanamahi lalibasina nongmadi apunbagi saktam sagatpada laingangnasu yarakani haiki ngarangi thauram aduda sanamahi temple dagi chothe khulda yorba matung chothe khulgi khulakpagi yumda lining thau sanamahi gi khubamda punna ira thongni gi thauram pangthuki Sajibu Lakken Taiba 2026 Lyricsu Thoramdugi Athoiba Atithi Oikiba Furufki Mioi Sing Yauna Fongki Jagoi Isai Gi Thoramda Chothe Furufki Natki Thaugal Utpa Jagoi Lining Thaugi Isai Thaugalgi Isai Thaugal Isai Jagoi Pangthokpana Handaki Nongma Panba Kum Haubagi Thoram Oiki National Highway Singda Citizen Khudingmak Maning Tamna Chatpa Yahangadabani WMC Bharat Sarkar amasung Manipur Sarkar na mathau taba thabak sing laukhatuna Manipur gi hojik lairiba phibam asi hena pauthok chauthoktuna hena sathiba phibam amada Hatnaba Hotnaramle National Highway singda citizen khudingma asoyangam yaudana amasung maning tamna chathok chasin yahangadabani haina World Maitei Council na thadorakpa cherol amana hairi cherol asina makata na hairibana haukiba numit kharani gi matam asida tangkhul naga singi mathakta kuki khulai paiba singna chathaba thawongi manung chana National Highway 202 Gisaruk ama oiriba Imphal Ukhru lambida blockade chathari leiriba phibam asi hena lusillabasu mari leinaba authority dagi yamna maru oiba lambi asida miyam ayetpa thingba amata yaudana chathok chasin tawba yanabagi thaurang sing paikhatpa amata ude kuki khulai paiba sing asina chathaba thawong sing asida Central Security Force sing asina ayaba piba manba thawong kaya chathari hariba thawong sing asi khudakta miyeng changnaba taksilli ing 2023 gi May 3 dagi haurakhiba irang asida maram oiraga National Highway 102 amasung 37 da maitei singna chathok chasin tawba ngamdri Army amasung Central Force ki thaudang asisu michang Mikhai naidana thabak tawduna law and order maintain tawnaba honnabaga loinana lamdam asida mausagi phibamda hanjilaknaba honnagadabani Lairiba phibam asi hena lusil hannaba honaroidabani Prime Minister Modi gi maikaidagi lamdam asigi National Highway singda citizen khudingmak maning makhatamna amasung asoyangam yauduna chatpa yahangadabani Yamna transparent oina amasung michang mikhai naidna logi oiba thabak sing paikhatuna miyamgi thajaba adu amuk hanna leihannaba honagadabani hanadagi hena khudong thiningai oiriba lamdam asida makhata na irang thoktanaba honagadabani hairi